अहानबदा अरोइबा पाव पिजरे थांजिंग ममिंग थांतिंग हाइना ओंथोकनबा होनबदा चेनबसिंग लोगी मतुंगिना चैराक पिरगनि हाइना चीफ मिनिस्टर नोंथोंबम बिरेना फोंदोरकली टेरोरिज्म की थवंग खुदिंगमा मपुंग फाना थिंगबंग ngamnaba terrorist singi mayokta aikhoi punna lepminnabagi tangai fadaba lai haina Manipur gi hanagi chief minister okram ibobina phongdorakli lupa lakh kuntaruklong ki oigadaba drug ki polam singa konana amyoi ane pambaina luchingba UNLF na phare lotlaga lairiba drug mapu numit humni gi manungda party da changjaraktuna wakhal taminagadabani haina checking wa thamlakle mayai kaba nisa season na ba nupi ama yauna myoi tara mapan lona thingkraba lalholop RPM na wakhal ta halaba matung imung manungda sinakre rehab hangbagi namada business tawriba singi mathakta akan mamityang changlagani haina RPF ki maikei dage jackson wa thamlakle amadi Manipur gi poni mapung phana yokhatpada mipum khudingma ki thongdang yamna chawi haina Manipuri poni society gi president professor CS Pyoranjan na phongdokre